Chief Minister Nongthomam Biren yauna MLA Singh, Minister Singh Prayagraj ki Mahakumbh Mela da saruk yakre. MLA Sheikh Narul Hussain NPP Legislative Party gi luchingba oina khankre. Amadi Security Force na thiba humba ki thabak chathabada yamlaba khusukulai kya fagat pangamkre. Krumjari ISCOM News Meng Tari Punamak Bukherari Bam Taram Nok Jari Hojik Pau Sadong Pizari. Chief Minister Nongthomam Biren, Minister Biswarjit Govindas Konthaujam yauna Manipur lenga ki MLA Minister Singh asi Mahakumbh Mela da saruk yakre. Thoram asigi saruk ama oina Prayagraj ta leiba Triveni Sangamda iruftuna Chief Minister na lam asigi miyamge yaifanaba irat thoni pangthokani. Chief Minister na social media da thagalakpa post amada hai chahi chamagani fu mari gi manungda amuk khakta lakpa Mahakumbh Mela da saruk yaba fangba ase laibak fabani ngasi lengak asida yauriba cabinet minister kharaga loinana Triveni Sangamda iruftuna irat thoni pangthokani loinana thoram aduda leibak asigi maru oina Manipur da santi purakpaga loinana miyamgi yaifa thaujal pinabiu haina mapugi mafam dasu thoni jagani. Miyam sumatik mangal leiba apunba Manipur amagidamak thoni minasi hairi. Uttar Pradesh ke Prayagraj ta chathariba Mahakumbh Mela da saruk yaduna lamdam asida mahausagi tangdulaitaba fibamda hanjulaknaba irat thoni gani haina Chief Minister amadi atai MLA Minister khara Uttar Pradesh kidamak ngarang numidang Imphal thadokre. Uttar Pradesh ke khongchat asida Minister Thongam Biswarjit L Susildro Govindas Konthaujam MLA KS Ibongcha Sapam Kunjikeshwar Karam Shyam Amadi A. Prem Chandrasu saruk yari. Hairiba MLA Minister Singh ase ngarang numidang wairam athengbada Uttar Pradesh kidamak Imphal thadokibani. Minister Thongam Biswarjit na Imphal thadokringai mamangda Aikhoigi Paumiga unaba amada mahakna hai Minister amadi MLA Singh gi khongchat ase Uttar Pradesh ke Prayagraj ta pangthokliba Mahakumbh Mela da saruk yaba chatkadabani. Union Home Minister Amit Shahana Kauraktuna unabagi wafam leiti haina fongdoklamki. Aikhoigi paumina hangba wahangi paukum piraduna Minister Govindas Konthaujam na hai Chief Minister na ngarang Delhi da chatkiba adugi chap chaba maram khangba leite mahake Uttar Pradesh ta pangthokliba Mahakumbh Mela gi thoram ama saruk yaba chatkadabani. Union Home Minister Amit Shahana Kauraktuna wari sanabagi wafam Leibra haina hangbada mahaki maramda khangba leiti haina su fongdolamki panba yabade Manipur lenga ki luchingba sindokpa yana leire haina maikai kyadagi haina rakpa leiringai marak asida Chief Minister Nongthomam Biren na ngarang Delhi da chatkhiba ase Manipur gi political circle da tongan ba wafam kya thorakle. Union Home Minister Amit Shahana Kaurakpadagi Chatkiba Oigani Haina Chief Minister ge Delhi Khongchat ase Manipur lenga ki BJP MLA Singh gi marakta wakal manadaba khara leibadagi haina thajanare. Thajaba yaba mafam singdagi fangba pau amagi matung inna Chief Minister gi Delhi Khongchat asada Union Home Minister Amit Shah yauna atai center gi luchingba kayaga unaduna Manipur gi hojik oiriba political gi fibam asigi matangda wari sanaraba yana leire. Hairiba wafam ase Union Minister Amit Shahana Manipur gi Speaker T.A. Sajabarta amade Rural Development and Panchayati Raj Minister Y. Khem Chan gam mamangda unaduna wari sanakiba adugi matung tarakpa oina laurakpa khongthang ama oigani hainasu thajanari. Adum oinamak Chief Minister na mahaki social media da thagalakpa post amagi matung innade Mahaki khongchat ase Mahakumbh Mela da saruk yaduna amade Triveni Sangamda iruptuna lamdam asegi miyamgi yaifanaba irat thoni pangthoknaba chatpa khongchat amani hairi.
National People's Party NPP Manipur State ke luchingba Tadubi AC ge MLA and Kaisina manumatang chadana laikidaba asina maram oiraga Ketigrau AC ge MLA Sheikh Narul Hussein bu NPP Legislative Party ge luchingba oina khankre Loinana MLA Narul Hussein na NPP Manipur State ke Working President oina thau puragani Hiramasigi matangda ngarang NPP ge National President Conrad K. Sangmana Manipur Legislative Assembly ge Speaker T.S. Setabertada Ayiba Chirol Amathaduna Kangankre. Haukiba chahi lisingani kulhumdogi me ahumdagi hauduna Manipur da thokliba irang asil laksinaba security force na ching amasung tampaki district singda thibuhumbagi thabak leptana chathari loinana tongan ba mafam chamaga mapanda checkpoint sing hangdoktuna pamdaba thodok sing thoktanaba akanba jackson thorang sing lokhatli police ki pauna hai security force na lokhalagriba jackson thorang ki saruk ama oina ngasi ayok pung taruk makhai taba matamda kakching district ki SPT Bikram Jet ke Miyang Makhada STPO Suknuna Luchingduna Kakching District Police Commando Wangoi Police Station BSF amadi Assam Rifles ke apunba kangbu amana Wangu Mamai Ching amasung Nongyai Chingda akoiba mafam singda paksanna thibohumbagi thabak chathaki maduda Wangu Nongyai Chingdagi Chingbora amada haplaga loshenduna thamlamba khuchukulai kyamarum fagat pangamki fagalaba khulai sing aduda single barrel nongmai ama magazine yauba SLR nongmai ama .36k high explosive grenade ani tear gas grenade ama tear gas sail ama Gram Chatuklom Lumba IED ani yauri Hiramasigi Mari Lainana Wangu Police Station da case ama lokatuna thizinbagi thabak chathari hairi amaromda Bishnupur District Police amasung CRPF ki apunba kangbu amana Bishnupur District Police na konba Ningthokong Ward number 1 da thibahumbagi thabak chathabada aina thingraba lalholof RPF PLA gi miyoi ama fare hairi Ngarang numidang pung Nipanga minute nifu mangarom taba matamda Lamphel Police Station ge manung janba Langol lambi ge Kripsha ground manakta sakhangdaba singna miyoi ama makongda nomaina kaplamle nomaina panbadagi soklaba miyoi adude leisangthem Kritinganba chahi kunnipan apokpa el angau kawi Churchampur Mandaf Laikai dege haujikna Langol Game Village Zone 4 quarter number D668 leibani Thodok asigi pau hek fangbaga mafam aduda Lamphel Police ki kangbu amalaktuna yengsin kre loinana oi thangba khongda nongmaina panbadagi soklaba Kritingan babu Rims Hospital da pukhatuna laikatna ki hairi Manipur ki irang asiga mari lena security force na Jorivam da hangliba checkpoint da achat awong gari sing check tawbagi thabak chathabada truck amadagi yamlaba Winserex fare hari Police ki pau asina haribadi ngarang numidang wairam pung mari taba matamda special mobile patrol unit Jorivam District Police 38 Assam Rifles 87 CRPF ke QAT amade Chamaga Yankai Taruk Suba CRPF Battalion ge apunba kangbu singna achat awong gari sing check tawbagi thabak chathaki maduda registration number AAs 03CC 0252 oiba truck ama khamduna thibahumbagi thabak chathabada nisa oinasu sizinaba Winserex haina khangnaba yamlaba lok khubagi hidak yauramba thengnarakibani lok khubagi hidak bottle ama Lising amaga chomanga humfu adu tongan ba box tara humdoida haptuna puraklamba thengnabadagi fagatkibani thodok aduga mari leinana hidak sing adubu puraga lakiba truck driver aduso fagatki driver aduge mamingna Maibam Premjet chahi Yankainithoi apokpa M Ibom Chakawi Thobal District ke Nongpok Sengmai Hizam Kunaudagini thodok asiga mari leinana makhatana thizinaba Jorivam Police Station da ND and PSA ki makhada case amala khatle hari
हौकिबा चही लिसिंग अनि कुन मरीगी डिसेंबर 13 दा थौबाल डिस्ट्रिक्ट के मनुंग चना लैबा सलुंगफम स्कूल मयादा मणिपुर पुलिस कमांडो ना नोंगमै कापदा खुनगाकपा अमा सिकिबा अमदे तरुक फजिंदुना ngasi फाउबा थादोक्तना थमजिल्लिबा लेंगाकी थौंग असिबो यानिंगदबा फोंदोक्तुना ngasi shit in protest जथखरे इम्फाल ईस्ट डिस्ट्रिक्ट कैटेग्राउ AC गे मनुंग चनबा कोंगपाल इरानफम थोंगखोंग दा लैबा मैरा संगदा माइकई अदोंगी मैरा पाइबी इमा इबिल सिंह ना वाकत मिफम चथखरे कोंगपाल इरानफम थोंगखोंग अपुनबा मैरा पाइबी इमा लुफना सिंदुना चथकिबा वाकत मिफम अदुदा सरु याखिबा सिंहना खुलंगाकपा हाटपा यानिंगदे मतिक चादबा CM फम थादो कंगलै पाकपु अफसपा लौथो खुलंगाकपा फाबा यारोय हाइना थाबा प्ले कार्ड सिंह सिजनके हौकिबा फेब्रुवारी 3 गे अंगनबा अयुक्ता युम मैना चाखिबदगे अवाबा तारबा लोअर कोडे खुलदा TH चानी गे अवाबदा सरु याबगा लोइनना पाउमाई नागा यूनियन गे प्रेसिडेंट RB पानीना लुचिंगबा तोंगान तोंगानबा पाउमाई गे लुप सिंगे मिहुत कांगबु अमना मतेंग पांखरे फेब्रुवारी 3 गे अयुक पुंग अमगा मखाइरोम ताबा मतमदा थोकिबा मै चाकपगी थौदोक अदुदा TS Tani Lejaba Port Jay, Malchang Punamak, Mainatumna Chaktuna among Ata Toki, Todo Aduda Chorangna Lupa Lak, Home Furongi Port Jay among Ata Toki, May Ado, Garidagi Horokibanu Haibang Asifauba, Kangbangam Dana Lady, Todo Aduda, Naga Public School da Class Chain Tamlibab, Dani Machanupa Atomba, D. Rahavai Soktuna Sanapati District Hospital da Pukatuna Laikanaki Adubo, Mafam Aduda Laikatnaba Ngamdabadaye, Rims Hospital da refer Tauke, Adubo, Laibak Tibadi Mahak Rims Hospital Yorak Pumatam da Siri Haina Doctor na Kangala Kibani, Awabataraba Imungi Myoy Singh Aduga, Unaba Aduga, PNU Gay President, RB Panina Thodok Adu Yamna Tamoy Sok na Nungaite, Jahi Noriba, Mahiroi Amagi Punse, Mankiba Asima Yamna Chauba, Mangjaba Amane, Masidagi Hena Tamoy Shokpa Ama Amuk Laitre, TS Jani Ge Awabada, Furup Asige Mipung Kuding Magna Sarup Yari, Amaromda, Indian Red Cross Society, Senapati District Branch K Chairman Benjamin Tau na Luchingba Mute Kangbu Amana, Yung may nadjakibadagi awabataraba TH Chani ge imung manungda mateng pangkre. IRC Senapati Branch ki mute kangbu aduna thodok thokfam aduda chaituna yangsin ke. Loinana leihoriba imung manungi myoy singna sizinabda khudat ki oiba tengbang potlam sing kusinake. Arobada moroyo pawaman epizari. Chief Minister Nongthomam Biren Yauna MLA Minister Singh Prayagraj ki Mahakumbh Mela da sarup yakre. MLA Sheikh Narul Hussain NPP Legislative Party ki Luchingba oina khankre. Amadi Security Force na thiba humbagi thabak chathabada yamlaba kusukulai kya fagatkhre. Hojik fawu yo na ISCOM news na pizab manipuri pau matanga solution jari men tabire punamak pom kana kurum jari.